ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯊꯧꯖꯥꯜ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯎꯏꯔꯨꯝ ꯃꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯂꯧꯗꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯝꯂꯦ꯫ ꯊꯧꯖꯥꯜ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯣꯏ ꯅꯨꯄꯥ ꯑꯇꯩꯗꯨꯗꯤ ꯍꯧꯒꯠꯄ ꯅꯠꯇ꯭ꯔꯤ, ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩ꯫ ꯊꯧꯖꯥꯜ ꯃꯇꯥꯎꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨ ꯎꯕꯗ ꯍꯧꯗꯣꯛꯇꯕꯤ ꯊꯣꯛꯂꯛꯏ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯉꯤ꯫ ꯀꯥ ꯍꯦꯟꯅ ꯃꯝꯕꯗꯤ ꯅꯠꯇ꯭ꯔꯦ, ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯂꯩꯇꯕ ꯃꯔꯝꯅ ꯀꯅꯥꯁꯨ ꯍꯧꯅꯗ꯭ꯔꯤ꯫ ꯁꯟꯗꯦꯒ ꯑꯣꯏꯔꯦ꯫ ꯊꯧꯖꯥꯜ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯝꯂꯒ ꯋꯥꯁꯔꯨꯝꯔꯣꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯇꯣꯏꯂꯦꯠꯇ ꯆꯪꯂꯛꯏ꯫ ꯊꯧꯖꯥꯜꯗꯨ ꯃꯥꯅ ꯇꯣꯏꯂꯦꯠ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯅꯥꯀꯜꯗꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯇꯣꯏꯂꯦꯠ ꯇꯧꯕ ꯆꯪꯂꯛꯄꯒꯨꯝꯅ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯊꯧꯖꯥꯜ ꯃꯤ ꯑꯇꯩ ꯍꯧꯒꯠꯅꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯊꯧꯖꯥꯜ ꯃꯤꯅꯠ 4-5 ꯂꯩꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯉꯁꯥꯏ ꯃꯤ ꯆꯪꯈꯤꯕ ꯃꯥꯅ ꯂꯩꯈꯤꯕ ꯃꯥꯒꯤ ꯅꯥꯀꯜꯒꯤ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡꯗꯨ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯖꯥꯜ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩꯅꯣ ꯑꯩꯕꯨ ꯃꯤ ꯊꯣꯛꯈꯤꯕꯗꯤ ꯇꯥꯗꯦꯗ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯋꯥꯁꯔꯨꯝ ꯑꯗꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯕꯒꯤ ꯃꯇꯧꯒꯨꯝꯅ ꯏꯁꯤꯡ ꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯊꯧꯖꯥꯜ ꯃꯈꯣꯜꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯋꯥꯁꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯥ ꯆꯪꯗꯤ ꯆꯪꯂꯨꯗ꯭ꯔꯦ꯫ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯏꯁꯤꯡ ꯌꯥꯕꯒꯤ ꯀꯣꯟꯖꯤꯟꯗꯣ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯕꯗꯧꯅ ꯏꯁꯤꯡꯗꯨ ꯑꯃꯨꯛ ꯊꯥ ꯑꯃꯨꯛ ꯃꯨꯊꯠ ꯇꯧꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯊꯧꯖꯥꯜ ꯃꯁꯥꯗꯨ ꯏꯆꯤꯡ ꯆꯤꯡꯅꯔꯛꯄꯗꯩ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯈꯤꯕꯒ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯊꯣꯡꯁꯤꯡꯗꯨ ꯃꯇꯣꯝꯇ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯊꯧꯖꯥꯜ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯤꯑꯣꯏ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯈꯤ꯫ ꯊꯧꯖꯥꯜ ꯃꯅꯤꯡ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯤ, ꯀꯅꯥꯁꯨ ꯎꯗꯦ꯫ ꯊꯧꯖꯥꯜ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯛꯂꯒ ꯆꯦꯜꯂꯛꯀꯦ ꯇꯧꯏ, ꯃꯗꯨꯗ ꯃꯥꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯄꯥꯝꯍꯩꯕꯗ ꯍꯦꯛ ꯊꯦꯡꯖꯤꯜꯂꯨꯔꯦ꯫ ꯊꯧꯖꯥꯜ ꯈꯪꯍꯧꯗꯅ ꯂꯥꯎꯏ, ꯍꯣꯏꯃꯥ, ꯄꯥꯝꯍꯩꯕꯅ? ꯀꯩꯅꯣ ꯑꯉꯥꯎꯕ, ꯑꯩꯅꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯊꯧꯖꯥꯜꯗꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯄ ꯃꯔꯝꯅ ꯄꯥꯝꯍꯩꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯨꯗ꯭ꯔꯦ꯫ ꯊꯧꯖꯥꯜꯅ ꯀꯩꯁꯨꯝ ꯇꯧꯗꯦ, ꯑꯩꯗꯣ ꯁꯨꯝ꯫ ꯄꯥꯝꯍꯩꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯣ ꯅꯪ ꯑꯃ ꯄꯥꯝꯍꯩꯕꯗꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯧꯖꯥꯜꯁꯨ ꯄ꯭ꯔꯞ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯁꯨꯔꯒꯤ ꯃꯅꯥꯛꯇ ꯐꯠ ꯍꯤꯞꯊꯔꯛꯏ꯫ ꯁꯨꯔꯅ, ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤꯗꯨꯅ? ꯊꯧꯖꯥꯜꯅ, ꯍꯣ ꯑꯌꯨꯛꯁꯤꯗꯅꯦ ꯁꯤꯔꯝꯗꯧꯔꯦ ꯑꯩ꯫ ꯁꯨꯔꯅ, ꯀꯩꯒꯤꯅꯣ ꯑꯗꯨꯕꯣ? ꯊꯧꯖꯥꯜ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯇꯣꯏꯂꯦꯠ ꯇꯧꯔꯤꯉꯩ ꯀꯥꯟꯗꯣ ꯑꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤ ꯑꯃ ꯆꯪꯂꯛꯑꯦ꯫ ꯑꯗ ꯑꯩꯅ ꯊꯣꯛꯂꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯁꯨꯝ ꯃꯐꯝꯗꯨꯗ ꯂꯩꯔꯤꯉꯩꯗꯅꯦꯀꯣ, ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦꯗꯅ, ꯑꯗ ꯏꯁꯤꯡꯗꯣ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯁꯥꯟꯅꯔꯛꯏꯕ꯫ ꯑꯁ ꯑꯩ ꯌꯥꯝ ꯇꯜꯂꯦꯕꯨ꯫ ꯊꯧꯖꯥꯜꯒꯤ ꯋꯥꯗꯨꯗ ꯁꯨꯔꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯍꯣ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯅꯪꯗꯣ ꯀꯣꯏꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤ꯫ ꯊꯧꯖꯥꯜꯅ, ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯚꯥꯏ, ꯑꯁꯦꯡꯕꯅꯤ꯫ ꯁꯨꯔꯅ, ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣꯃꯤ ꯚꯥꯏ, ꯇꯥꯅꯤꯡꯗꯦꯀꯣ, ꯅꯤꯁꯥ ꯑꯃꯨꯛ ꯈꯥꯏꯔꯛꯀꯅꯨ꯫ ꯊꯧꯖꯥꯜ ꯃꯁꯥ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥ ꯈꯨꯗꯤꯡ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯗꯕ ꯑꯁꯤꯗ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯟꯗꯦꯁꯨ ꯑꯣꯏꯕꯅ ꯉꯁꯤꯗꯤ ꯀꯣꯆꯤꯡꯁꯨ ꯇꯧꯗ꯭ꯔꯦ꯫ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯨ ꯃꯈꯥꯗ ꯀꯨꯝꯂꯛꯑꯒ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯇꯧꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯥꯛꯏ꯫ ꯋꯥꯔꯗꯦꯟ ꯑꯗꯨ ꯃꯥꯒꯤ ꯔꯨꯝꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯃꯤꯅꯠ ꯈꯔ ꯂꯩꯔꯒ ꯕꯦꯒ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯔ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯁꯥꯔ, ꯀꯩꯅꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯋꯥꯔꯗꯦꯟ ꯑꯗꯨꯅ, ꯁꯨꯔ, ꯅꯣꯏ ꯁꯥꯔꯁꯦ ꯅꯨꯃꯤꯠ 2 ꯃꯨꯛꯇꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯔꯣꯏ꯫ ꯌꯨꯝꯗ ꯃꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯏ꯫ ꯑꯩ ꯊꯨꯅꯗꯤ ꯂꯥꯛꯀꯅꯤ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯅ꯫ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ, ꯅꯣꯏ ꯁꯥꯔ ꯀꯨꯏꯔꯛꯑꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯔꯗꯦꯟ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯔ ꯍꯣꯏꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯤꯌꯣꯅ, ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ, ꯂꯥꯏꯔꯤꯛꯀ ꯁꯨꯛꯄꯥ ꯄꯥꯗ꯭ꯔꯁꯨ ꯌꯥꯔꯦꯕ꯫ ꯄꯥꯝꯍꯩꯕꯅ ꯑꯃꯨꯛ, ꯍꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗꯣ ꯐꯦꯜ ꯍꯦꯛ ꯑꯣꯏꯔꯣ꯫ ꯂꯤꯌꯣꯅ, ꯇꯥꯅꯤꯡꯗꯦꯍꯦ꯫ ꯁꯨꯔꯅ, ꯅꯣꯏ ꯉꯥꯡꯅꯍꯧꯔꯣ, ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯕꯩ ꯆꯪꯅꯈ꯭ꯔꯦ꯫ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ, ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯃꯨꯔꯅꯤ꯫ ꯁꯨꯔꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯊꯧꯖꯥꯜꯅ,
ꯑꯩꯁ ꯎꯇꯤꯅꯤꯅꯦ ꯁꯨꯔꯅ ꯍꯣ ꯐꯖꯅ ꯐꯨꯗꯔꯣ ꯑꯗꯨꯒ ꯇꯨꯝꯃꯨꯔꯣ ꯔꯦꯝꯁꯟꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯅꯣꯡꯁꯤꯁꯨ ꯃꯪꯉꯤ ꯆꯨꯗꯣꯏꯔꯥ ꯈꯪꯗꯦ ꯋꯦꯗꯔꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯍꯦ ꯁꯨꯔꯅ ꯍꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯥꯔꯣ ꯅꯪꯃꯁꯨ ꯅꯨꯄꯥꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯥꯛ ꯆꯥꯅꯔꯤ ꯂꯣꯏꯔꯗꯨꯅ ꯃꯔꯤ ꯃꯔꯤ ꯊꯣꯛꯅꯔꯛꯂꯤ ꯁꯨꯔꯅ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯇꯥꯞꯇꯥꯏ ꯆꯥꯁꯤꯜꯂꯕꯅꯤꯅ ꯁꯤꯗꯤ ꯇꯨꯝꯃꯨꯕ ꯌꯥꯔꯦꯍꯦ ꯄꯥꯝꯍꯩꯕꯅ ꯑꯩꯁꯨ ꯇꯨꯝꯃꯨꯔꯗꯝꯅꯤ ꯅꯨꯄꯥꯁꯤꯡꯗꯨ ꯃꯥꯒꯤ ꯀꯨꯟꯗꯨ ꯐꯦꯡꯂꯝꯂꯒ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯋꯥꯔꯗꯦꯟꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯉꯥꯏꯍꯥꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯉꯥꯏꯔꯤ ꯄꯨꯡ 9 ꯇꯥꯕꯒ ꯑꯗꯨꯝ ꯍꯟꯈꯤ ꯄꯨꯡ 9ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕꯁꯤ ꯊꯧꯖꯥꯜ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯎꯏꯔꯤ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯄꯗ ꯃꯝꯂꯒ ꯂꯩꯔꯝꯃꯦ ꯀꯥꯗꯨꯗꯁꯨ ꯃꯇꯣꯝꯇꯁꯨ ꯉꯥꯏꯔꯝꯂꯦ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯂꯤ ꯐꯔꯣꯏꯗꯕ ꯃꯤ ꯉꯥꯛꯇꯅꯤꯃꯤ ꯍꯧꯗꯁꯨ ꯍꯧꯗꯣꯛꯂꯝꯃꯨꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯩ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯌꯦꯡꯉꯤ ꯑꯩꯁ ꯃꯤꯅꯤꯠ 10ꯗ ꯉꯥꯏꯔꯦ ꯀ꯭ꯂꯥꯁ ꯂꯣꯏꯗꯧꯕ ꯆꯪꯉꯔꯣꯏꯗ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯃꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯎꯔꯤ ꯊꯧꯖꯥꯜ ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ ꯌꯦꯡꯉꯤ ꯃꯃꯤ ꯁꯥꯃꯤ ꯃꯌꯦꯛꯇꯤ ꯁꯦꯡꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯉꯛꯄꯅꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜ ꯃꯅꯤꯡ ꯈꯔ ꯍꯜꯂꯤ ꯃꯃꯤꯠꯇꯨꯁꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯎꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯊꯧꯖꯥꯜꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯧꯖꯥꯜꯗ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜ ꯀꯤꯃꯟꯕꯅ ꯃꯁꯥꯗꯨ ꯂꯥꯎꯔꯒ ꯃꯈꯥꯗ ꯆꯦꯟꯊꯔꯛꯏ ꯁꯨꯔꯍꯣꯏꯁꯨ ꯅꯣꯛꯇꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯅꯤ ꯃꯗꯨꯗ ꯊꯧꯖꯥꯜꯅ ꯄꯥꯈꯠꯅ ꯆꯦꯟꯊꯔꯛꯄꯗꯨ ꯎꯕꯗ ꯃꯣꯏꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯊꯧꯖꯥꯜꯅ ꯅꯨꯄꯤ ꯊꯧꯖꯥꯜ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯂꯤꯌꯣꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯩꯅꯣ ꯅꯤꯄꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣꯕ ꯊꯧꯖꯥꯜ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯋꯦ ꯁꯨꯔꯅ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯀꯥꯒꯤ ꯃꯄꯥꯜꯗ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯤꯌꯣꯅ ꯌꯥꯔꯦ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯂꯥꯛꯑꯣ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯖꯥꯗꯨꯁꯨ ꯅꯥꯔꯦꯌꯦ ꯂꯥꯛꯑꯔꯣꯏ ꯑꯗꯨꯅ ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯁꯨ ꯁꯤꯅ ꯂꯣꯏꯔꯦ ꯅꯩꯔꯦ ꯀꯩꯅꯣ ꯉꯥꯎꯊꯔꯨꯔꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯤ ꯀꯥꯈꯠꯈꯤ ꯊꯧꯖꯥꯜꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯝꯍꯩꯕꯅ ꯆꯪꯁꯤꯜꯗꯨꯅ ꯊꯧꯖꯥꯜꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯉꯁꯥꯏꯗꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯧꯗꯣꯛꯑꯝꯗ꯭ꯔꯕ ꯅꯪ ꯁꯥꯎꯔꯕ ꯊꯧꯖꯥꯜꯅ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯑꯗꯨꯒꯤꯗꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯅꯤ ꯚꯥꯏ ꯑꯩ ꯆꯤꯟ ꯊꯤꯗꯤꯌꯦ ꯄꯥꯝꯍꯩꯕ ꯍꯣꯏꯕ ꯑꯃꯕꯨ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯑꯅꯤꯗꯨꯁꯨ ꯀꯥꯗ ꯆꯪꯂꯛꯏ ꯋꯥꯔꯗꯦꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯥꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯅꯩ ꯂꯤꯌꯣꯅ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯕꯨꯠꯀꯥꯗꯣ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯒꯤ ꯏꯇꯥꯎ ꯇꯨꯅꯥꯟꯕꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯝꯅ ꯂꯩꯔꯦꯅꯦ ꯔꯦꯝꯁꯟꯅ ꯑꯃꯨꯛ ꯍꯣ ꯌꯥꯔꯦ ꯑꯁꯦꯡꯕꯒꯤ ꯊꯦꯡꯅꯔꯗꯤ ꯅꯪ ꯅꯊꯤꯅ ꯃꯨꯠꯆꯤꯟꯅꯤꯗꯣ ꯂꯤꯌꯣꯅ ꯍꯣ ꯇꯝꯅꯕꯤꯔꯛꯑꯣ ꯍꯥꯏꯅꯤ ꯑꯩꯗꯤ ꯇꯝꯅꯕꯤꯗꯧꯕ ꯃꯥꯅ ꯑꯩꯉꯣꯟꯗꯗꯤ ꯁꯨꯛꯇꯝ ꯇꯝꯅꯕꯤꯗꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯥ ꯄꯥꯝꯍꯩꯕꯅ ꯍꯣ ꯉꯥꯏꯕꯇ ꯀꯜꯂꯣ ꯅꯣꯡꯃꯗꯤ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯛꯀꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯨꯝ ꯅꯝꯕꯔ 34ꯗ ꯂꯩꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯔꯨꯝ ꯅꯝꯕꯔ 40 ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯆꯦꯜꯂꯛꯄ ꯎꯕꯗ ꯂꯤꯌꯣꯅ ꯍꯪꯂꯛꯏ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯅ ꯚꯥꯏ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯀꯥꯗ ꯂꯩꯍꯧꯔꯦ ꯁꯨꯔꯅ ꯀꯩꯅꯣ ꯂꯩꯍꯧꯔꯤꯕꯣ ꯊꯣꯏꯕꯒ ꯂꯥꯛꯃꯤꯟꯅꯕ ꯄꯥꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯂꯤꯌꯣ ꯅꯣꯛꯂꯒ ꯑꯣ ꯅꯣꯏꯗꯁꯨ ꯌꯧꯔꯛꯂꯕꯣꯏꯔꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯃꯁꯤꯒꯤ ꯇꯨꯅꯥꯟꯕꯁꯦ ꯁꯤꯗꯅꯤ ꯑꯗꯨꯝ ꯑꯣꯠꯄꯤ ꯂꯩꯔꯤꯁꯦ ꯃꯗꯨꯏ ꯅꯨꯄꯤꯗꯨꯅ ꯊꯣꯏꯕꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯚꯥꯏ ꯑꯁꯦꯡꯕꯩꯅꯤ ꯊꯧꯖꯥꯜꯅ ꯇꯞꯅ ꯑꯃꯨꯛ ꯍꯪꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯥꯔꯤꯅ ꯚꯥꯏ ꯑꯩꯅ ꯊꯣꯡꯅꯥꯎꯗ ꯄꯣꯠ ꯑꯃ ꯍꯨꯟꯗꯣꯛꯀꯦ ꯇꯧꯔꯤꯉꯩꯗꯅꯦ ꯑꯩꯒꯤ ꯃꯥꯡꯗ ꯅꯨꯄꯤ ꯑꯃꯅꯦ ꯐꯠ ꯁꯝꯅ ꯆꯠꯈꯤꯕꯩ ꯋꯥꯅꯤꯗ ꯑꯗ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ
Nupi amane aingondasu noklaga yenglaga leirame adudane akhoi anisune kimandana noi kasida chela ise asumna wari sanaringai makhoi kagi thongdu tamna thingjin ki surna kaino yam ngalle pung kya targe thaujana nipan ta dangari liona yam ngalle kaino dude makhoi na ngangnari makhoi gi room mapaduda miyoi khara chenbagi makhol kharasu tarai tariba makholdu hangat handa chatbagi makholni Leona oi kanano du sanai du ba usitro thola uro ha Leona sumna laurubudei tauramba thoklamba makhol sing adu amuk tumina laikre thaujalna mawong amane sidi aidi sum tansala ebo remsalna Thangnaba kagi mina sanaba oiramni kaino thaujalna natte kaidai mino ase butne but remsan noklaga taningde phagine na sibu tanjaduda chak char sila o haiduna kaungnabagi makhol tarai parina bai mya mi chak chanaba kumnar e lao khoisu kummase mayamdu punna kumlai leona weather siga aidi yam tale kai henjang orijano thaujana ahawbane yare lao ngangdana sumlei makhoi nupa singdu magi chak saruk lauduna chanari waren su laitrabani na makhoi su chak sing toklaga larik paba kharana panari langba kambu amana adumak langi pamhaibana exam kuidrabane ngasidi laring hak pase lang kanuko leona aidi tumani pamhaibana adunabu pharibo tungro nangda Leodi phajub chingkhatuna tumkhre thaujana tamna hairei aisu tumninge nang tumningdriba pamhaibana tumningde exam tha pharaktrabanina ai tumningbaga faudeda thaujalna o phare adudi aisu tumage kokse kharasu chi hoi ai ngak pa haukhige Leoga thaujangaldi tumkhre thaujaldi kokamonga hek tainakhibaga nakhokre pamhaiba kaisu ka hena paisa paiba nungayai faba imungi macha natte mamana kaichel fami mapana okdo thawi magi damakta mama mapana aduki mati wazai mama mapagi mawong matau leita laira uruba kaubanina mayamna langliba asigumna langthokpa ngamjade lairaba mama mapa anigi maning thonghange haibasi mahakna khanjari pamhaiba study da pungning sangkhibana mahak pung kaya takrabano haiba khangjadre mana pung yenglubada ahingi pung ama taramle pamhaiba loisilage khanduna mana pairiba laiktu khumjinduna famliba chair dudagi haugalai tanjaduda makhoi kagi thongdu mapalomdagi thilai pamhaiba wakhal ngehak tawi sarwarden su mayumda sakani haina chatki kana orijano asumna khalingai tanjaduda amukasu kagi thongdu thilaglami pamhaiba kanano khanglage khanduna thongduna leiriba adomda tamna changlai aduga kagi thongdu tamna hangi aduga makoktu nonthaduna yenglai kanasu leitraba aduda amuk kagi thongdu lonsilli mamai leithoklaga khongkap ama ani thangba haubaga nupi amana murum sonbagi makhol amasu tarai pamhaiba thanglamba khongthangdu chap lepaga tarakliba khonjel adu karomdagido haina yenglei mana asum tumin lepaga leiringai makhoigi ceiling fel adu matomda ungkhalai matawduda pamhaiba swai lawi masadu akibasu kharadi poklakle tabna makhongdu thangba mu hawi mana asum makhong thangba khoding makhoigi kagi thongjil aduda miyoi amana sauna ngangbagi makhol adusu tarakli pamhaiba tauriba matawsida karinoma gyan tadre mamaidu leithorei aduga sorama sangno hondoi aduga nakanda leiriba fan thadok thajin tawbagi sui adu ofat tawi adubu suidudi namba mata chalamdre ungzara sanu khalaga mafum adudagi thoklai aduga magi famungduda fammi amukasu matangduda makhoi kagi thongdu thilai pamhaiba sauningbana masadu loire sanaba ama yaure haiduna
matomda prap prap satki pamhaiba fuk haugalaga thong laiba adomda lai aduga roomgi thongdu fat hangi kanasu laiba ude aduga sauna lauri kanano naril lega aigi marks de lepula migi room asida usitrira tanzaduda makhoi boarding pumbagi mai adu loina mutki pamhaiba mamaidu laisilai tanzaduda kagi maidu amuk fat lai pamhaiba hoi mai haikidre tumin changlaaga famung kakhatuna tumthakre